terrorist masel khut thokna khibagi report fangle kolge mi leinadra yum khara tumna mai thadoklam la haba paw adu tonga atopa khabar singda pausi singdi yaure basi kuki militant singna akan mamong da mai kamna khre imphal ukhul lambi su excavator sin aduna tawthoklaga mi sanhandana thamle haiba paw aduga singi mafum kya da hinsa ge thodo leptuna tholi kharam bai fei khul mai tharam le sangkai kuki khulda imphal ukhul lambi thadat khre haiba paw sing tong tong paw sing da phongna haiba tare sige sumari leina ba to paw ma pull up na yengbe ya do jai khogi kuki singna truck driver hat khiba yaning de phongdo tuna driver sing na starting thadu khre haiba paw um su dum yauri khogi pot chai ma tang magi wana ringi marak hida mu si driver sing thadu khirga na thengna ka do mayam si puna kamai ing pe mangsa kanonda haiba sinang na hoji hangi bo hang wa pukhalak li bo pham sita akhoi makhal thona wa an pakhum thon pi ba ki lei na nga sa gi akhoi ki kanotha wifi cookie wifi village da makhoi nomi kap na ba cookie terrorist masel nomi kap na ba adagi amu sa gi akhoi ki sangkai cookie village da akhoi ki imphal ukrul road se makhoi tok thok pa adugi wafam adagi ama akon bagi tuna cookie sing na driver hard ki driver hard ki starting thadu pu yes adan hai bo wafam hon sita aina aham da thamjaning se hoji wifi village da ngarang no makeup nei hai pa amsang yum khara mai tha heb se asi matang ha petang sum panjarabada mafam si wifi village hai se masi kanoda akhoi gi mi se leinadraba yum ni hai tare village kanone mafam ni hai tare village ne haijaba khatani ko village se ma khoi de kamai to ke habida ma khoi gi cookie jogi moi gi chatna bi da moi gi traditional oina ma khoi gi habit hai tare moi ji vagabond kampuni ma khoi gypsy kampuni wanderer hai dune ko chat pa thung ma hum da ma khoi moi oiba khun oiba habdu ada ma khoi si kanone yum ga si khun ga si akhoi sai te akhoi lekai de kari de khun namada lekai amada yum cham chani changa satruk leiba lising leibai wari ni na adu yumna khaja akhoi de paingi ta bai wane ba mi ga si adam mi lising mari nga ani hum leibai wari ne ba ada ma khoi gi khun sina kari no haibda yum ani kha ama kha khangpok adu su sarga leiba hai tare ne adu man tawa adu ba yum manga tara kha tare ni pan kha sum leiba hai tare adumai tona hairiba mahum se masi mi amda tanadre haye kari noi ta kamai tona akhi May 3 2023 gi adugi thodok pathok tudki makhoi khunja sing da atai duta moi chu chikna mahum duda kar hene thodok pa ngapi sen binam kari kara leitaba yamna akhoi gi isolated oiba mafam ama oibani na adude de leibata makhoi ki dana makhoi je adum lanjena khrabani haye ada safar keno da mafam ama da makhoi je hongdok na khrabani haiba adu hairiba mahum si kamai to ge haibada akhoi khulai pa ngasai ku terrorism am se makhoi singsina makhoi si leisal labani hayaba makhoi gi tongan ba terrorist organization sing haitare kele haigera kra haigera adagi knep p haigera simo mayam se makhoi jingya adum leisal lagal leira ba haitare ada ngarang gi thokdok si kamai thokpono haibada mafam duda keno gi akhoi gi kele hariba terrorist organization ama ma sisu makhoi gi mi khara su leiba aduga KNP su makhoi su khara leibagi mong ni harise adudai da nahan me tarom toida akhoi gi thadau keno gi priest thadau pastor ahum keno da ambush torga hat khibudo maduna maram oira haga adugi thodok tan maram oira chain reaction thortana hojikse amakhal kya thabak thodok pam dum yam thore dana masi matang sidai singa sai KNP se makhoi sisu makhoi na khara sounding bada haitare ne adum ba sounding mom lebetagi ngasagi kele gi kangbu se haiba atugi khun mafam duda leire haba pau ta batagi moi changselak ne haye aduma changselak ta makhoi se nomai kapna bani hana hoje akoi pau source kharana ha phongdok na phongna ba khara thengna re ba aduma ta na makhoi se adu kapna bani haye adugi marak ta ngasagi mi se lena da ba aduma na kana yum mari manga mai tharamani na haye ba adugi pot ne lena se adu ngasagi kuki akoi gi terrorist organization singa moi masel mak ta se dum yana da gi pot se adam leiba hai tare adana ngan han ge akhoi me trong da ki kuki akhoi ge sorry thadau kano ki pastor ahum hat khiba adu de ki thor pa thok dok adu de ki amuk ngasai gi phajin khiba akhoi na taru phajin khrisna amuk kana na phabano ha hoji mayam na amuk panari ba kholi ba media na mayam da pau de yong ri mayam sina KNP hariba kambu sine ba KNP sina karamba party no karamba organization no haibda hoji ki akhoi gi deputy chief minister or nem sakip ken je ma ki nupa na lusingba adumba organization dunia na hairiba
aduna makhoi se loina makhoi kare hani interlink oina ba khona ba kare ma leiba asina marmu orga hojik thok pathok mayam thok pone na adumai tongnar poni hai tare adu mo wa phama lere aduga atopo wa phama nga sai ki sangkai kuki village sai ba hun de da nga sai ki akhi kan imphal ukhul road man de da makhoina kan na JCB na tok khai ga foot ani mu pa na akhi pura nala ma type da tok khai ga thamme na hai se masina makhoi si kan da madusu pura terrorism ki thabo makhal amani hai tare madusu pura law gi ma tane Indian constitution ki map tane law ki map tane adiki miyam punam ki interest ki map tane hai tare miyam punam ta akhoi gi akai pa yam thon ba khudong sa da pa yam thon ba adumani adugi mayam dugi khudong sa da tholi ba mayam do adugi mat kari yauri gi hai security force mem si yauri ni aduna hai ba masigi lambi se da lei ba petrol sal ba kholi ba hai ba hun sibu guard to na khotna ngak selim ne lei ba akhoi gi Assam Rifles ade BSF adiki akhoi central CRPF adi manipur police litan police hai tare ne asi jmo khoi gi area manung ne ha ba ada hai ba security forcing sinama si gi highway se nga ibni har kadai nga ibno ha ba wa phon do hoji thor e hai tare aduna nga sai gi keno da moina ngak tab duna natro na han gi keno da jo amuk empus amuk tar keno keno amuk driver mu siri se adiki adugi mamang da amuk nga sai gi keno da akhoi gi tangkhul naga mioi ani mu jo amuk keno da misam ani mu jo harkring ni na embus tar ga aduna sing moi wa pham si lei adu embus service de sing matang si da nga sai gi kuki terrorism am se sin kuki zo terrorism am sin na makhoi na embus na makhoi na hai si zari se makhoi di makhoi gi yek na ba kanano hairadi akhoi misam misam mayam stare ne mo yek na kanano haida akhoi naga ki misam adi maitai gi misam mayam si makhoi yek na tare ne mo khulai pai bani adu bo haiba akhoi misam khulai pai jat bo mayam si makhoi ambush ta ka makhoi ki mating mathona makhoi ki gallantry hangat na mani haiba gi adu mi so taw na phim do lakador hai tare ne aduna makhoi di Indian security force mathakta makhoi ge cha manan khulai apha pai ri bakholi ba makhoi da nomata nomi maru ma kap leitre adigi karim ta tawdra haita adumaina lanfam asyang ba lanfam on kap nang gdo bodo adumoi pot di kap na dra tawdra na khulai pai da ba khul kaim da sa hal roi da ba adumba misam miam da onsel makhoi na lumum ge ambush tawr makhoi mathona phaba heroic oi ba keno gi saktan ga tawje sare se masi yam sathi ba makhoi bo punamak che torak tu na muthat pak matam do oire na ai hajening mane ada hojiki nga sagi kan no ta sorok tok khai baje sorok tok khai ba si yam satina mong ta traba ya traba wa pham mane Indian law ki matu ina so ton ba mayam le gra hai tare National Highways Act 1956 ke section 8B makhada az kan sing asumana sorok tok khai ga miyam da khudong sa da tholi ba kholi ba adigi traffic ka block tori ba kholi ba mayam se su ya da pot amane ba adu de scenery ba miyo sing se makhoi sing se makhoi keno da jail da sahi manga bo thamba ya ki lei adigi tongan ba atop lo me act me amase lekra BNS section 285 ki makhada akhoi gi keno jo adu de so mu lekra fine lo khat pa khol pa to ya ba me am lekra ad swai to na lo gi atai me am se le national highway da kari da akhoi gi prevention of damage to national highway adigi public property haven se me am se lekra ko aduna makhoi se sedak se pi ba ya ba pot se paingi le ra bane ba adubu hojik akhoi gi law nga iba adiki law salai ba enforce tori ba security force na sakari ma thabak na lokhatte aduga hai ba district mafam si lei ba tari ba si akhoi ukhul district ni natra ukhul district ke district administration deputy commissioner deputy magistrate akhoi district magistrate adigi akhoi keno gi akhoi gi district SP hai sing si ma khoi kari am action lokhatte FIR pan bra so akhoi khangde Semaina lambi tok khair ka thamaga mi mayam salhan khot ba he se masi suya ya da pot amani na unlawful oiba illegal oiba adagi unconstitutional oiba pot am oiba ni na masi makhoi gi hair ba tawri ba kambu sing du ki mathak ta FIR pa le ga makhoi ga tu pha na khot na tawr ga lawful akoi legal akeno sing punishment se pinan mo khona ba mathak ta bane ba adu bo hoji pa da district administration ki site ge amasung excuse me district police ki site ki karim ba action ta lokhat pa udab se masi akhoi ngam ngai hai tare adagi marwina security force hai budget is Assam Rifles ki gari ka singa halaitam ko chat chali bane ba adu makhoi na amukari tawle ki sinida ado hai ba mafam do
खुदक्तसु मेंशन गदोनी मेंशन द्रिंगी ममांग तो मखोना लौफम थोपा एविडेंस करा लोइन लौरे हरगा इंडिया की लेरिबा लो सिंग कमाय तोना मसिना थुगाइबनो हाबिदो अदुगी मतुगिना फजना मखोई लौफम थोपा नोट सिंग करिसिंग लोइन लौरे हरगा मसाई चेनर म्यूसिंग द फाना खोना तौगदोनी अदु लंबी सिदि मखोना अथुप तमदा मेंशन गदोनेबा अदु हाइबा लंबी सिदि यंगको नहान केनोदो अखोई उखुल केनोदा डिस्ट्रिक्ट सिदा तारिबा मियाम से मखोई सान थकना मखोई नोमगी चांगदबा यादब अदुबा इसेंशियल कमोडिटीज मैम पुब गाड़ी मैम चलीब लमीनेब अदुगी पुबदुदनेब नहान नोमै कापईदुसो अदुना सिगी सुमाइना लंबी थटलगा कोम तौथोग थंबा हैबसे मस्तिक हेना आइन थुगाइनिंगा ओबा काइनिंगा ओबा पोट लेते अदुना मसिगी मखोई मथक्तने चाप चाबा लॉफुल ओबा एक्शन लखननबा डिस्ट्रिक्ट एडमिनिस्ट्रेशन डिस्ट्रिक्ट पुलिस ना मखोई तफम थोप थबक तो तौबिगदौनी अदुगा हाइबसे अखोई सोमदगिसु मणिपुर लेंगाकना अखोई के केनो नजु ऑनरेबल चीफ मिनिस्टर अमसो ऑनरेबल होम मिनिस्टर मखोई नसुने मखोई पिफम थोपा मोई इंस्ट्रक्शन ऑर्डर से पीगदौने ना आई अदमान हाइजनिंग